ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ ꯈꯥꯡꯉꯕꯣꯛꯇ ꯕꯟ ꯆꯠꯊꯈ꯭ꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯥꯎꯔꯥꯛꯅ ꯄꯨꯡ 7:30 ꯇꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯁꯨꯔ ꯍꯣꯁꯄꯤꯇꯥꯜꯒꯤ ꯄ꯭ꯔꯣꯚꯥꯏꯗꯔ ꯗꯥꯛꯇꯔ ꯁꯣꯃꯦꯟ ꯂꯥꯏꯁ꯭ꯔꯝꯒꯤ ꯌꯨꯝꯗ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯊꯅꯝꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯉꯁꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯗꯛꯇ ꯑꯣꯏꯕ ꯕꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯅꯍꯥꯟ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕꯗ KLAB ꯑꯃꯗꯤ PDF ꯁꯤꯡꯅ ꯐꯥꯈꯤꯕ ꯑꯁꯣꯛꯄ ꯃꯤꯑꯣꯏ ꯑꯗꯨ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯃꯤꯠ ꯃꯃꯥꯏ ꯈꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯒ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯂꯥꯈ 90 ꯔꯣꯝꯒꯤ ꯁꯅꯥ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯁꯤꯡꯖꯃꯩ ꯋꯥꯡꯃ ꯕꯩꯒꯕꯇꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯥꯏꯔꯦꯟꯖꯝ ꯃꯙꯨꯆꯟꯗ꯭ꯔ ꯁꯤꯡ ꯂꯩꯈꯤꯗ꯭ꯔꯕ ꯄꯣꯛꯄ ꯂꯥꯏꯔꯦꯟꯖꯝ ꯃꯙꯨꯃꯪꯒꯣꯟ ꯌꯨꯝꯒꯤ ꯑꯟꯃꯥꯔꯤꯗꯒꯤ ꯍꯨꯔꯥꯟꯈꯤꯕꯅꯤ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕ ꯁꯅꯥ ꯑꯗꯨ ꯒ꯭ꯔꯥꯝ 510 ꯔꯣꯝ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 24 ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1:30 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯐꯒꯠꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ISBT ꯈꯨꯃꯟ ꯂꯥꯛꯄ ꯄꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠꯇ ꯇꯥꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯔꯤ ꯃꯤꯌꯥꯝꯅꯗꯤ ꯀꯥꯎꯕꯤꯈ꯭ꯔꯕ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ ꯇꯥꯡ 22 2023ꯗ ꯇꯥꯃꯨꯗ ꯀꯨꯀꯤꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯄꯂꯦꯟꯗꯒꯤ ꯑꯊꯧꯕ ꯃꯣꯏꯔꯥꯡꯊꯦꯝ ꯇꯝꯕ ꯑꯦꯂꯥꯏꯁ ꯎꯇꯝꯒꯤ ꯂꯩꯍꯧꯔꯤꯕ ꯃꯆꯥꯅꯤꯄꯥ ꯑꯅꯤꯁꯨ ꯀ꯭ꯂꯥꯁ 12 ꯐꯥꯎꯕ ꯂꯦꯝꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯃꯤꯡ ꯆꯜꯂꯒꯅꯤ ꯃꯈꯣꯏꯅ ꯊꯋꯥꯏ ꯀꯠꯈꯤꯕꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯅꯤ ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯒꯤꯗꯃꯛ ꯑꯉꯝꯕ ꯈꯔ ꯇꯧꯕꯤꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯊꯧꯕꯁꯤꯡꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯑꯉꯥꯡ 30 ꯔꯣꯝ ꯏꯅꯥꯛꯇ ꯂꯦꯝꯅ ꯕꯣꯔꯗꯤꯡꯗ ꯂꯩꯍꯟꯗꯨꯅ ꯀ꯭ꯂꯥꯁ 12 ꯐꯥꯎꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕꯒꯤ ꯊꯧꯗꯥꯡ ꯂꯧꯖꯔꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯕꯥꯔꯇꯣꯟ ꯂꯥꯛꯂꯦ ꯊꯥꯒꯠꯆꯔꯤ ꯗꯦꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯗꯦꯜꯂꯤ NCRꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯑꯇꯣꯞꯄ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 3, 2024 ꯑꯝꯕꯦꯗꯀꯔ ꯚꯕꯟ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯝꯅ ꯐꯣꯡꯗꯣꯛꯂꯤ ꯌꯨ ꯊꯛꯆꯤꯜꯂꯒ ꯕꯣꯝꯕꯂꯥ ꯊꯥꯔꯝꯕ ꯑꯃꯗꯤ ꯅꯤꯡꯁꯥ ꯈꯥꯏꯔꯝꯕꯒꯤ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯕ ꯃꯇꯩ ꯃꯅꯥꯎ ꯃꯁꯥꯒꯤ ꯌꯨꯝꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ ꯀꯦꯔꯦꯂꯥꯒꯤ ꯄꯔꯁꯔꯥꯗ ꯂꯩꯕ ꯌꯨꯇ꯭ꯌꯨꯕ ꯃꯇꯩ ꯃꯅꯥꯎ ꯃꯁꯥꯒꯤ ꯌꯨꯝꯒꯤ ꯃꯅꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ ꯑꯦꯖꯦꯟꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯎꯔꯛꯇꯕꯗꯒꯤ ꯌꯨꯝꯊꯪꯅꯕꯁꯤꯡꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡ ꯉꯁꯤ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯐꯃꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯌꯨꯇ꯭ꯌꯨꯕꯔ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯦꯟꯕꯔꯥ ꯆꯍꯤ 95 ꯑꯃꯗꯤ ꯄ꯭ꯔꯤꯌꯥ ꯆꯍꯤ 90 ꯀꯧꯏ ꯍꯥꯏꯔꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯇ꯭ꯌꯨꯕꯔ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯁꯤꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯡꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯦꯂꯨ ꯐꯦꯃꯤꯂꯤ ꯑꯁꯤ 18K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯕꯒ ꯂꯣꯏꯅꯅ ꯏꯔꯥꯏꯒꯤ ꯅꯨꯃꯤꯠꯇ 15 ꯁꯦꯀꯦꯟ ꯁꯥꯡꯕ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯝꯕ ꯑꯁꯤꯅ ꯃꯕꯥꯅꯤꯒꯤ ꯑꯔꯣꯏꯕ ꯚꯤꯗꯤꯑꯣ ꯑꯣꯏꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ